Central Security Force babok waina ba kauba nate Manipur amadi micham miyam bungak sena ba kauba ne Biren Laingang na sinduna yangkai ga nithoi suba Manipur State Wood Day gi thauram pangthokre State asida lairiba Central Forcing State asibu amade Manipur miyam bungak sena ba kauba ne Madunatana Manipur da kanglup ki rang thoktuna hana sunariba asida babokumna yengduna laigada ba wairabade Makata na Manipur da laibage moral right adu lairoi haina Chief Minister N Biren na phongdokre Wapam asi ngasi Manipur laingang na sinduna Manipur na Bharat ki mapungphaba state ama oirakpa yangkai ga nithoi suba State Wood Day gi thauram ngasi ahanba Manipur Rifles ke parade ground da pangthokpada Chief guest ki warol piraduna phongdokhibane ngasi ki thauram adu da Manipur lainga ki minister sing MLA sing amade civil amadi police ki makok thongba kaya su saruk yakhe CM na makata na phongdokhibada Manipur asi mapungphaba Bharat ki state ama oire mapungphaba state ama ohen khiba matam aduda Manipur gi apunba wakhalon sing checksin na thamdabagum tawwe masi yamna laibak thibane state asi India gi mapungphaba state ama oina lakhiba natte mapungphaba state ama oina bohona bada miyamna kanba ihau kaya sangsin-duna hona khibane ngasi di state asi na India gi mapungphaba state ama oirakpadage BJP na lusing balaiga kasina hiram khuding da chawkhatpagi thakta pukhatna bohona duna matam gi oiba warep kaya lawduna lakhibane mahakna hai haujik Manipur gi waraba matam asida Mateng pangna ba lakpa natraga kari laibagi hangliba miyoy adubo marup kauwe waraba matam asida mayayda famlaga natraga nakalda tonglaga insilaga kumayeng badu marup natte state amadi Central Security Force te attack tawduna khudthokna baduna amanne madunatana chingda singchan bachachaba water supply scheme da thavak tawduna miyam da ising pinana ba laijaba icham chamjaba micham praja singda khulai paiduna attack tawriba si hakmalle loinana wakhalda mawong khanba hawrae Aikhoi Manipur picture abasu puwari da Southeast Asia gi manungda yamna power leiba kingdom ama oina lakhibane Manipur gi apun basaktam kanna bohona bada lamdam sigi indigenous people sing ama toina punsil lakhibane haujik punsil lagle haujik Manipur da thogliba lan asida micham praja soghandana dialogue tawba yaba tawsi yadaba mafamda makhoina tawrakpa challenge sing state lainga ki machinery singna mayong yagane Madunatana kari su khangjadaba micham praja singde attack tawbade lepana phagani haina su CM na appeal tawkhe CM na makhata na phongdokhibada state asigi apunba saktam machet amata kaihalloi Union Home Minister Amit Shah na pikhiba statement adusu mayam khangbi ubiramga nei matam sangna fencing khadana hundoktuna thambiramlaba kilometer 439 sangba Indo Myanmar border ase fencing tawragani haina ngarang Union Home Minister na laukthokre loinana lamdam sigi indigenous population sing Ningthi na ngak siya na bagi thabak paikhat kani haina su phongdokhrabane ngarang su ruling party pumna makpullaga state asida santi hanjalagna bagi damakta kari karam thabak paikhat kadagi haiduna meeting tawduna khanakhe ngasi su makhata na meeting tawduna khanakhigane Manipur da lairiba Central Forcing na mayai da leplaga thabak tawba yaroi makhata na tawba tarabade Manipur da laitaba tai Central Forcing Manipur da lakliba se Manipur state amadi praja miyamgi ngak siya na bagi damakta ni haibadu khangadavane Makata na state amadi praja miyambu ngak sendava tarabade lamdam asida laibagi moral right adu lairoi aikhoi masel hanaba yengnaba Central Security Force laibanatte miyamgi life protect taunabani haibadu khangadavane maramaduna Manipur miyam amatawaina laiminaduna fattaba miyoising maithiba piduna tangdu laitaba Manipur ama oinaba honamina si haina su Chief Minister na miyam da appeal tawkhe